guhasida interviram da batara gadi ai ning thoga loina ayu haladoni konung lomda lambian do jiki ni kangu thengarani ibani pula pharani mandir yaurani ining thori khudom bi yaw da soinai banina ining thori thado khragani ai di soinai da banina ai di ngasi siram moidro masisu isor kirpani aduna taibung mapuna masida akoi gi miyo bi phatta ba mata sinde haiba adu ma chongo message pi do wari ni masina ai khoina miwonda laman singbagi madudagi miwonda phatta na khanbagi ai khoi gi punsi da thoiba awaba kaya thengnariba mayong nariba awaba khudong thiba kaya punumase masi kana gumam da blame to bum thokti masi isor ge lilani isone sinmani aduga sinliba sisu miyo be phanaba da muktani maduna kanagumam da warugum thokti kanagumam matada masida kokhalin ka thabam thokti aduna mase masidi sorgi lelani haiba message pi di wari si masina ai khogi pukning wakhalda mingonda phataba wakhal thambagi mingonda adunglaba awaba pining bagi mingonda laman singnumagi wakhal punamak thadoknabagi achoba khulai makal oi maram masina haiba adunglaba wari sine piri ba message masina ai khogi social control haibadi khunai bu ngak senba haiba thodang si pangthokpada achoba adunglaba role ama loribani maram madana folklore gi thodang amusement validating culture madani education social control haiba mari si leire adung mathanga lakadori basi masina social and political change haibisini masina mathangi mari suba adunglaba sarukto madana miyang mafamda bukatana nainajabagi khudong chabda lojage ngasi gi damaktidi mayam punamakpu amukana thagarba phongdok seri ngakhoi Manipuri folkloristics ki sugumlaba videos in jengbiri ba mayam punamangna akhoi channel se masi bongtang subscribe to biu Manipuri folklore amosung nat ki damak to khona jariba akhoi bu puning thogat pi wafam je thamjaraga mayam punam ko amukana khurumje